Bishit Bharat at 2047 haiba thim da India ge Rashtrapati BhAwan da Prime Minister Narendra Modi na mayai tangba lawduna ngasi pangthokliba Niti Aayog Miphamdagi West Bengal ge Chief Minister Mamata Banerjee Thorakhre hairi Mapan gi news agency gi paw matungina ngasi gi mifam aduda West Bengal state ki Central Fund ga mari lenaba issue sing ngasi gi mifam aduda pukhatkibada mahaki mic muthat ki hairi loinana ngasi gi mifam aduda mahak pasumagi minute manga dage hena wangang bagi matam pikide su hairi Opposition party na lengak pai state singdagi mahak mathantana saruk yakiba mifam aduda West Bengal bu Central Fund pibada mirai bibaga mari lenana wangang bada mahaki mic adu muthat kibani haina pawdun makhatare mahak pasumagi minute manga khaktamak wangang bagi matam piraga Andhra Pradesh ki Chief Minister Chandrababu Naidu buna minute kun wangang bagi matam piki loinana Assam Goa Chhattisgarh ki Chief Minister singbuna minute tara dagina tarani thoi fawa wangang bagi matam piki Thawong adu bu yaning da phongdok tuna mifam adudagi mapan thorakpani thawong adu West Bengal na amadi center na West Bengal bu ikai ba pibani haireduna NDA ge lengak ase misang mikhai nai ba lengak ne haina Trinamool Congress ki lusing bi Mamata Banerjee na phongdokhe adu mainamak lengak ki sourcing gi matungina de Mamata Banerjee ge wangang bugi matam loibagi matungina anisuba round ge oina lunch matungda matam piri West Bengal lengak ki matung ina Mamata Banerjee ngasi mifam noreba matung masagi state ta hangada bamaramna ngasi gi mifam aduda taret suba wangang loi oina thamkibani hairi